Ngasi ayok thokiba thokdok amada DIPR gi media personnel singna Shirui Lily festival cover tawba chatpada Central Forces ki Maha Regiment Kangbu amana DIPR gi media personnel singna tongakpa MST gi bus amabu detain tawduna bus aduda thariba Manipur haiba wahaibu khumjin hanba khakta natana MST gi bus adugi gari number plate fawba khumjin han kiba thodokpu RPI Athawale Manipur unit ki president Maheshwar Thounaojam na yamna kana yaningdaba fongdokre mahakna makha tana fongdok bada thokriba thodok adubu Manipuri ama oina Indian ama oina yamna ngakpa fawi mamangda Shirui festival adubu chatpa yaroi bomb blast tawni haibana chingba threat mayam ama lakraba fawbada isagi iramdamda kari tawbaki chatloidoribano haina khi adubu ngasidi government masagi state transport ki bus amada government ki central force ki part ama oiriba Maha Regiment na athingba piduna MST ki bus ta thariba Manipur haiba wahai muthatlu amadi gari number plate fawba kumzan lo hairakpa asidi yamna anti-national oiba laibaki amadi state ki mayokta laiba thawongni haiki mahakna makhatana fongdokhibada country amagi manungda masagi state transport na state ki maming thaduna chatpa matamda athingba piraktuna muthatlu amadi khumjinlu hairiba asi kanagi order amadi higher authority gi order laibanara higher authority gi order lairabadi miyamna chamamnariba asi koknabagi damak miyamda khangallu Kariguma chathakiba thawong aduna order laitabida chathaba oirabadi Manipur bu thugaiba pamba kangbu amaga punna chungsin naduna pulle haiba adu takpani haina mahakna fongdokhi aikoi ahanbada Manipurini amasung Indian ni ngasi thokriba thawdoga sinadi aikoi isana isagi iramdamda safe oiba fawraktre maramaduna miyamna chamamnaba fawriba asi koknabagi damak ngasi fawbagi manungda sengdoraktrabadi Manipuri miyam na punsilaga achauba ihawama lakani haina mahakna makhatana fongdokhi ngasi yam nungaitaba tasengna yam shock oiba incident ama ngasi thui ngasi gi megi tangkun da ukrul da Shirui festival koi Manipur gi oiba festival Shirui festival ama tawgadaba gi ngasi hongdokpa numisida DIPR dagi Manipur State Transport ki MST ki bus news persons me amama koi Shirui festival si cover tong nabagi damakta sigi paw long nabagi damakta information long nabagi damakta ngasi government gi site gi sinba MST bus ngasi lambida Shirui festival tamna ukrul tamna chatpagi lambi sida yang Pupi police station dai kar haidaram matungda Central Forces Maha Regiment Kangbu umana bus tubu detain tawraga khamaga government masagi Manipur State Transport thariba bus to the Manipur akoi gi Manipur India gi Bharat ki state ama oriba Manipur India gi mingchat por iba Manipur miyam gi Manipur akoi gi India gi Manipur si asigi government sigi part ama oriba Manipur State Transport Service sigi bus ama oriba sida Manipur thazari basi huziki Maha Regiment gi kangbu duna khamaga detain tawraga media persons mem to kumda le hare kanda Manipur haiba ward se khumjanlu si uhanda bida chatpiu hare pasidi taseng na Manipur praja amo ina Manipuri amo ina Indian amo ina yamna shock oy maram di karigino hai matam da mamang da koi terrorist ka sanaba organization kharana chatpa yaroi thingni blast tawni harpa matam da di sidi akoi no mayok ta lera kanda akoi di logi bound tawa citizen am oibani na akoi kedoi chatoi doino isagi iramdam gi festival am tawda kedoi chatoi doino haiba da mawalo khide adubu ngasidi Central government gi paramo oiba forces ama Maha Regiment forces amana thingakanda government masagi Manipur transport service state transport ki bus amada Manipur wahai muthatlo har pasidi yamna anti national oiba laiba ki mayok ta laiba anti national oiba state ki mayok ta laiba forces ama oire haibagi chap chap praman do pire haijaningi tasengna kari order makhada kanagi order makhada is there any order from the upper authority, then we want to see that order. Public ta order put piu kay gito magtano adugi Manipur panbayad di se ako within the state, within our country, ako state yung panbayad di se kanigino si kanagi order makarataw no
Any order labra? Natraga. Kanggu amana huzigi kanggu group tu na. Manipur Thugayo pa mapamusin duga pulle harakanda. Noktu naraga. Sige lambi chat iba bas se da Manipur wai muthat o have da makoi ni yara ka manung da conspiracy lega tawri bazara. Si ani manung sila ko yam thuna khangma pami. Ngasi manung da order do labra, order do koi yema pami. O later na kani aduga later kadi why this so kani do bagino akoi Manipur thabe yadri se. Why? Order later kadi adu order later kana kanggu duga pulla ka Manipur Thugayo pa kanggu ga pulla ka koi gi punma matamda makoi yaure hai simli tak bani. Adun ani si manam si oi manatana koi gi oiningai lete adu matakta Manipur State Transport to the Manipur dam thaba lokho hai dam natabida gari number gi MN dusu kumjalo hai gari number plate to the MN dusu kumjalo hai snadi kalai dun koi chali bese akoi isa iram se kan Manipur natro sila laiba department khodi mak laiba se Manipur gi department adu Manipur gi department maming kauri bani adu Manipur Transport ki state transport ki service tu na Manipur gi tourism gi project ama akoi gi Manipur gi kul da tawdori ba akoi gi Shirui festival da yaw chachali ba paumi sing gi bas su mai taw bai bese sidi taseng na yam anti national oi ba ke hai tare yam anti national oi bani aduna akoi Manipur praja sing da akoi na pa masi kari no hai matam da kari do bagi akoi gi si order ama lai bagi order ama mathati order ama pithara bagi tawri brana traga kanaga manara tawri bano hai bese yang khudak ta upper authority na inquiry committee to prajamiya da thangan biu natraga di taseng na haijar gadi akoi hoi we are involved in political party ngasi akoi sigi haru bagi mayam ama phone la kusu akoi da aingon da phone la pa mayam phone la pa adubo akoi dakata de maram di kari gino hai matam da we are the Manipuri first. We are the Indian first. Akoi Manipuri first ni, akoi political party में आगे high command की ideology तो कोई साइड थमनी है जहाँ हाइजर बनी अदुन akoi इमालय बाग से तौरीबा नुआई तब थौदोक में आंसे हंजल अमतुंग दा इसागी इमालय बाग से दा इसागी इरमदम की ममिंग मणिपुर की डिपार्टमेंट की गाड़ी इंसु ओरिबा Manipur State Transport Service की Manipur थाबे यादवा गाड़ी नेम प्लेट MN थाबे यादव Manipur थाबे यादव एरत्र गदी then we don't trust this government anymore. Hainingi aduna we really appeal ngasi mongmaning da prajada samam nari base sigi thodok se Maharajimen nat atamna tawribra natraga Maharajimen gi kanggu kharaga huziki makoi gi Manipur Thugayo kanggu pangkabu singa moiga tawnara tawribra sida government akoi upper authority kaim tamari leina dabra natraga mathak thonggi order le gadi adui order ko piu adui order do kai do bagi tawriba no haibisu mamiyan da thangan biu senior point hygienic body. So we please don't make the people confused. We feel that we are not safe in our own state. We are not feel safe. We don't feel safe in our own country. We don't feel safe in our own state. Yamna nungai taba isagi iram damsida kanino tawri basibo. Lambi sakpa yade blast tawni mo haisila kani. Adu do the dakata de akoi law bite to citizen mani akoi chat ba yade na paumi miyam amsu mayam ma thona lai na praja su koi ukhul festival yawa chakcha gani kana king du lai bani. Similar sila mo Central Forces na ato pa Manipur Thugayo na hai bani Central Forces ki para mo wali ba Maharajimen na khamaga Manipur muthat biu du taragadi sat payani na chaga Manipur kunjan biu man number plate kunjan biu ka hai basidi we really feel that we are not safe in our own state and we are not safe in our own country and sigi manung da chobo conspiracy man lai hai base sin proof tawzare. So apart from the political party, apart from politics, we are the Manipuri first, we are the Indian first. Aduna Hausgasi manungda karigumba aikoigi ngasi thoiba thodok se karidagi thorei bano haibase miyam prajar khangan daba taragadi politics political party adugi adagi organization miyam saram thamraga Manipuri haibadi sidi maitai haibalaite kangrup ma haibalaite Manipur haibo ba imalai ba ki wahai sida sole ibani aduna whole Manipuris who love Manipur who love our own state si pura punjal lakanda iyo chom lakani haibase miyam daisini.